ꯂꯥꯟꯊꯣꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯍꯟꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯎꯅ ꯁꯥꯕ ꯑꯍꯥꯟꯕ ꯁꯦꯇꯦꯂꯥꯏꯠ ꯑꯃ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯗꯒꯤ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯕ ꯑꯃꯗꯤ ꯇ꯭ꯔꯣꯃꯥ ꯃꯥꯌꯣꯛꯅꯔꯨꯔꯕ ꯕ꯭ꯔꯦꯟꯕꯨ ꯏꯄꯤꯖꯦꯅꯦꯇꯤꯛꯀꯤ ꯃꯇꯦꯡꯅ ꯐꯒꯠꯍꯟꯕ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ Ecole Polytechnique Fédérale de Lausanne, Swiss Federal Technology Institute of Lausanne Post-Doctoral Scientist oina lairibi Dr.Monika Chanu Chongtham ga aikhoigi mihut Raichanda Chingtham ga unaduna wari saba. Space debris hanthahanabagi pandamda una saba ahanba satellite ama malemgi leimaidagi khongsanba hourakhiba. Malemgi leibak kayana hauzik space technology gi lamda amaga kanna hidanabagi lambida changsinnarakli. Masida leibak adugi chauthokchaba amadi chaukhatpagi khongjelgi mami tari. Maraksida malemgi senjau paiba miyoi kharadi masa masagi space station amadi lanai commercial satellite phauba thambaga loinana atopa grahasing phauba chatnanaba honarakli. Hauzikti malemgi leibak kayana magi oiba makhal kayagi satellite sing tarangkonda thamduna communication, navigation, television amadi weather forecasting gi hiram singda sizinari. Ngasidagi chahi 68 ki mamang Englising ama chamapan yangkhai taret ni ihan hanba artificial satellite ama matam amagi Soviet Union gi Sputnik 1 na tarangkon gi lambida khongsan khibadu. Masiga loinana ahangba tarangkon gi loinai khamnai draba matam bakta mioi bagi khusem gi oiba posakna leiba horakre. Bharat ki oinasu Englising ama chamapan humpudara mangada ahanba khusem gi satellite Aryabhatta thagatuna hauzik phaubada chaurakna satellite chama kun hena mai pakna thagatpa ngamkhre. Space technology gi lamda Bharat su malem gi mangjil thariba leibak singi marakta ama oire. Masagi oiba satellite maromdom thagatpa ngambata natana atopa leibak singi satellite phauba Bharatna thagatli. World Economic Forum na haibagi matung inna hauzik chaurakna satellite lising taruk romna malembu koiduna leiri. Masigi manungda chaurakna chada humphudi mathau pangthokpa lepkhraba sizinaba yadraba oina leiri hairi. Asigumba polam sing asi punna space debris natraga space junk hairaga khangnai. Space debris sing asi makhoigi chawba pikpagi matung inna khaidokpada centimeter amagi makhada leiba kanglupta apikpa ayambana uba ngamdaba chaurakna million chama kunipan rom lei aduga centimeter amadagi 10 phawbugi changda chaurakna masing lakh 8 lom lei haina United States Space Surveillance Network na hairi. United States ki Department of Defense amadi NASA gi Orbital Debris Program Officer na asigumba malembu koisiliba space debris sing asigi akuppa warol gi record thamli. Space debris sing hauzikti punna metric ton 8,500 rom gi arumba oire hairi. Asigumba space debris sing asina International Space Station da leiriba astronauts singna karigumba makhoina spacewalk pangthokpa matamda asok apan amang ata thohanba su yai. Loinana hauzik mathau pangthokliba satellite singdasu thengjin yaisinba thoktuna makhoidasu mathau pangthokpada apanba thokpa yai. Matamgi matungina space debris sing asi khara amadi malem tamna paisilaktuna nungsitki leironda masa mathanta chakthokpa ngami. Chahida chaurakna space debris chani dagina chamri phauba malem tamna paisilaktuna masa mathanta chakthokjabagi thawong pangthoi haina akhang ahi singna fongdokli. Englising ani kunmathoi gi haugalakpada US ki Falcon 9 launch vehicle gi saruk khara malem tamna paisilakpada nungsit ki leirolda saruk khara chakthokhraba matung phit manga sangba vehicle asigi saruk ama Washington State ki farmhouse da tasilakhiba thawong panba yai. Space debris ayamba low earth orbit haibadi malemgi mathakta mile 1,500 wangba mafamgi manungda yamna yangba khongjelda second amada mile 5 gi changda paiduna leiri. Space debris amana malemgi maikai tamna amuk halakpa amadi atmosphere da mathanta chakthokchaba haibasi mahakna leiriba awangbadugi makha poli.
ꯏꯪ 1973ꯀꯤ ꯖꯨꯂꯥꯏ ꯇꯥꯡ 23ꯗ ꯐ꯭ꯔꯥꯟꯁꯀꯤ ꯃꯥꯏꯀ꯭ꯔꯣꯁꯦꯇꯤꯂꯥꯏꯠ ꯁꯦꯔꯤꯁꯀ ꯌꯨꯔꯣꯄꯤꯌꯟ ꯑꯦꯔꯤꯌꯟ ꯔꯣꯀꯦꯠꯀꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯄꯥꯏꯊꯣꯔꯛꯄ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯃꯆꯦꯠ ꯑꯃꯒ ꯊꯦꯡꯒꯥꯏꯅꯈꯤ꯫ ꯁꯦꯔꯤꯁ ꯁꯦꯇꯤꯂꯥꯏꯠꯇ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯤ ꯑꯀꯥꯏꯕ ꯂꯩꯈꯤꯗꯦ꯫ ꯏꯪ 2002ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 10ꯗ ꯑꯃꯦꯔꯤꯀꯟ ꯀꯝꯄꯅꯤ ꯃꯣꯇꯣꯔꯣꯂꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯏꯔꯤꯗꯤꯌꯝ 33ꯒ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯂꯦꯞꯈ꯭ꯔꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯁꯦꯇꯤꯂꯥꯏꯠ ꯀꯣꯁꯃꯣꯁ 2251ꯒ ꯊꯦꯡꯒꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯕꯦꯔꯤꯌꯥꯒꯤ ꯃꯄꯥꯗ ꯃꯥꯂꯦꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 960 ꯂꯥꯞꯅ ꯇꯔꯪꯀꯣꯟꯒꯤ ꯃꯐꯝ ꯑꯃꯗ ꯊꯣꯛꯈꯤꯕ ꯊꯦꯡꯒꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯦꯇꯤꯂꯥꯏꯠ ꯑꯅꯤꯃꯛ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯃꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯦꯇꯤꯂꯥꯏꯠ ꯑꯃꯕꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤꯅ ꯊꯣꯛꯍꯟꯕ ꯊꯧꯗꯣꯛ ꯍꯥꯏꯔꯒꯗꯤ ꯏꯪ 2008ꯀꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 11ꯗ ꯆꯥꯏꯅꯤꯁ ꯃꯤꯂꯤꯇꯔꯤꯅ ꯑꯦꯟꯇꯤ ꯁꯦꯇꯤꯂꯥꯏꯠ ꯁꯤꯁꯇꯝꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯁꯦꯇꯤꯂꯥꯏꯠ ꯐꯦꯡꯌꯨꯟ 1Cꯕꯨ ꯃꯆꯦꯠ 3,000 ꯍꯦꯟꯅ ꯊꯨꯒꯥꯏꯈꯤꯕ ꯑꯗꯨꯅꯤ꯫ ꯐꯦꯡꯌꯨꯟ 1C ꯁꯦꯇꯤꯂꯥꯏꯠꯇꯒꯤ ꯆꯥꯏꯊꯣꯛꯈꯤꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯃꯆꯦꯠ ꯃꯀꯥꯏꯁꯤꯡꯅ ꯃꯥꯂꯦꯝꯒꯤ ꯃꯊꯛꯇ ꯇꯔꯪꯀꯣꯟꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯇ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯤꯡꯅ ꯃꯥꯂꯦꯝ ꯇꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯃꯔꯣꯜ ꯐꯥꯎꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯏꯪ 2019ꯒꯤ ꯖꯅꯨꯋꯥꯔꯤ ꯇꯥꯡ 22ꯗꯁꯨ ꯕ꯭ꯂꯤꯠꯁ ꯕꯣꯜ ꯂꯦꯟꯁ ꯏꯟ ꯗꯤ ꯁ꯭ꯄꯦꯁ ꯀꯧꯕ ꯔꯁꯤꯌꯟ ꯂꯦꯖꯔ ꯔꯦꯟꯖꯤꯡ ꯁꯦꯇꯤꯂꯥꯏꯠ ꯑꯃ ꯐꯦꯡꯌꯨꯟ 1Cꯗꯒꯤ ꯆꯥꯛꯊꯣꯔꯛꯈꯤꯕ ꯑꯣꯏꯒꯅꯤ ꯊꯥꯖꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤꯒꯤ ꯑꯣꯔꯕꯤꯠꯀꯤ ꯂꯝꯕꯤꯗ ꯇꯉꯥꯏ ꯐꯗꯅ ꯍꯣꯡꯕ ꯇꯥꯔꯛꯄꯗꯒꯤ ꯃꯤꯁꯟ ꯑꯁꯤ ꯂꯦꯞꯈꯤ꯫ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯇꯉꯥꯏ ꯐꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯌꯨꯔꯣꯄꯤꯌꯟ ꯁ꯭ꯄꯦꯁ ꯑꯦꯖꯦꯟꯁꯤꯅ ꯁꯨꯏꯁꯥꯏꯗ ꯔꯣꯕꯣꯠ ꯁ꯭ꯄꯦꯁ ꯀ꯭ꯂꯣ ꯀꯧꯕ ꯔꯣꯕꯣꯇꯤꯛ ꯑꯥꯔꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯅꯨꯡꯁꯤꯠꯀꯤ ꯃꯌꯣꯜ ꯍꯥꯏꯕꯗꯤ ꯑꯦꯠꯃꯣꯁꯐꯤꯌꯔꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯥꯛꯊꯣꯛꯍꯟꯅꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯅ ꯑꯆꯧꯕ ꯌꯣꯠꯆꯥꯕꯤ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯗꯤ ꯀꯔꯦꯟ ꯊꯣꯛꯍꯟꯗꯨꯅ ꯃꯦꯒꯅꯦꯇꯤꯛ ꯐꯤꯜꯒꯤ ꯃꯇꯦꯡꯅ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤꯁꯤꯡ ꯈꯣꯝꯖꯤꯟꯅꯕꯒꯤ ꯊꯧꯔꯥꯡꯁꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯌꯨꯇꯥꯒꯤ ꯖꯦꯛ ꯑꯦꯕꯣꯠꯅ ꯂꯨꯆꯤꯡꯕ ꯊꯤꯖꯤꯜꯂꯣꯏ ꯀꯥꯡꯕꯨ ꯑꯃꯅꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯇꯔꯪꯀꯣꯟꯗ ꯑꯌꯥꯡꯕ ꯈꯣꯡꯖꯦꯜꯗ ꯄꯥꯏꯗꯨꯅ ꯃꯥꯂꯦꯝꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤꯁꯤꯡꯕꯨ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯍꯟꯗꯛꯇ ꯖꯄꯥꯟꯒꯤ ꯀ꯭ꯌꯣꯇꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯁꯨꯃꯤꯇꯣꯃꯣ ꯒ꯭ꯔꯨꯞ ꯀꯧꯕ ꯀꯝꯄꯅꯤ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯄꯨꯊꯣꯛꯄ ꯃꯥꯂꯦꯝꯒꯤ ꯑꯍꯥꯟꯕ ꯎꯅ ꯁꯥꯕ ꯁꯦꯇꯤꯂꯥꯏꯠ ꯑꯃ ꯖꯄꯥꯟ ꯑꯦꯔꯣꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯑꯦꯖꯦꯟꯁꯤ ꯖꯥꯛꯁꯥꯅ ꯏꯪ 2023ꯒꯤ ꯍꯧꯈꯤꯕ ꯅꯣꯚꯦꯝꯕꯔꯒꯤ ꯇꯥꯡ 5ꯗ ꯐ꯭ꯂꯣꯔꯤꯗꯥꯗ ꯂꯩꯕ ꯅꯥꯁꯥꯒꯤ ꯀꯦꯅꯦꯗꯤ ꯁ꯭ꯄꯦꯁ ꯁꯦꯟꯇꯔꯗꯒꯤ ꯁ꯭ꯄꯦꯁ ꯑꯦꯛꯁ ꯐꯜꯀꯟ 9 ꯕ꯭ꯂꯣꯛ 5 ꯔꯣꯀꯦꯠꯀꯤ ꯃꯇꯦꯡꯅ ꯊꯥꯒꯠꯈꯤꯕꯁꯤ꯫ ꯂꯤꯒꯅꯣꯁꯦꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤꯅ ꯃꯥꯂꯦꯝꯗꯒꯤ ꯆꯥꯎꯔꯥꯛꯅ ꯃꯥꯏꯜ 250ꯒꯤ ꯑꯋꯥꯡꯕ ꯃꯐꯝ ꯑꯃꯗ ꯃꯥꯂꯦꯝꯕꯨ ꯀꯣꯏꯗꯨꯅ ꯂꯩꯒꯗꯧꯔꯤ꯫ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤ ꯍꯣꯅꯣꯀꯤ ꯀꯧꯕ ꯖꯄꯥꯟꯗ ꯃꯍꯧꯁꯥꯗꯒꯤ ꯑꯈꯟꯅꯅ ꯍꯧꯔꯛꯂꯕ ꯃꯦꯒꯅꯣꯂꯤꯌꯥ ꯄꯥꯝꯕꯤ ꯍꯥꯏꯕꯗꯤ ꯂꯩꯍꯥꯎ ꯃꯈꯜ ꯑꯃꯒꯤ ꯄꯥꯝꯕꯤꯗꯒꯤ ꯂꯧꯕ ꯎꯅ ꯁꯥꯕꯅꯤ꯫ ꯃꯔꯥꯛ ꯃꯌꯨꯡ ꯑꯃꯗꯤ ꯋꯥꯡꯕ ꯃꯥꯟꯅꯕ ꯁꯦꯟꯇꯤꯃꯤꯇꯔ 4 ꯑꯣꯏꯕ ꯀ꯭ꯌꯨꯕ ꯃꯑꯣꯡꯒꯤ ꯁꯦꯇꯤꯂꯥꯏꯠ ꯑꯁꯤ ꯁꯥꯁꯤꯃꯣꯅꯣ ꯀꯧꯕ ꯖꯄꯥꯟꯒꯤ ꯑꯈꯟꯅꯕ ꯎ ꯁꯨꯕꯒꯤ ꯇꯦꯛꯅꯤꯛ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯥꯕꯅꯤ꯫ ꯃꯁꯤꯗ ꯁꯀ꯭ꯔꯤꯎ, ꯒ꯭ꯂꯨ ꯅꯠꯇ꯭ꯔꯒ ꯌꯣꯠꯄꯤ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯍꯣꯅꯣꯀꯤ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯖꯄꯥꯟꯗ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯊꯥꯡꯁꯥꯡꯒꯤ ꯊꯥꯡꯈꯨꯝ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ꯫ ꯊꯥ 10 ꯆꯪꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯗ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯎ ꯃꯈꯜ ꯑꯁꯤ ꯁꯦꯇꯤꯂꯥꯏꯠ ꯁꯥꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯅꯒꯅꯤ ꯍꯥꯏꯅ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯎ ꯃꯈꯜ ꯑꯁꯤꯅ ꯁꯥꯕ ꯁꯦꯇꯤꯂꯥꯏꯠꯁꯤꯡ ꯊꯥ ꯑꯃꯗꯤ ꯃꯥꯔꯁ ꯒ꯭ꯔꯍꯒꯤ ꯂꯩꯃꯥꯏꯗ ꯊꯥꯒꯗꯧꯔꯤ꯫ ꯎꯕꯨ ꯁꯦꯇꯤꯂꯥꯏꯠ ꯁꯥꯕꯗ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯈꯤꯕ ꯑꯁꯤ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯍꯟꯊꯍꯟꯅꯕꯒꯤ ꯂꯝꯕꯤ ꯊꯤꯔꯛꯄꯗꯒꯤꯅꯤ ꯍꯥꯏꯅ ꯀ꯭ꯌꯣꯇꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯣꯖꯤ ꯃꯨꯔꯥꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯙꯥꯇꯨꯅ ꯁꯥꯕ ꯁꯦꯇꯤꯂꯥꯏꯠꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯗꯨꯅ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯑꯦꯠꯃꯣꯁꯐꯤꯌꯔꯒꯤ ꯑꯀꯨꯡꯕ ꯃꯔꯣꯜꯗ ꯆꯥꯛꯊꯦꯛꯄ ꯃꯇꯝꯗ ꯑꯦꯂꯨꯃꯤꯅꯤꯌꯝ ꯑꯣꯛꯁꯥꯏꯗ ꯄꯣꯠꯆꯥꯛꯁꯤꯡ ꯊꯥꯗꯣꯔꯛꯏ꯫ ꯃꯁꯤꯅ ꯑꯃꯨꯛ ꯇꯔꯪꯀꯣꯟꯕꯨ ꯃꯣꯠꯁꯤꯜꯍꯟꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯎꯅ ꯁꯥꯕ ꯁꯦꯇꯤꯂꯥꯏꯠꯇꯗꯤ ꯊꯣꯛꯂꯔꯣꯏ꯫
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯇꯔꯪꯒꯣꯟꯗ ꯏꯁꯤꯡ ꯃꯅꯤꯜ ꯑꯃꯗꯤ ꯑꯣꯛꯁꯤꯖꯦꯟ ꯒꯦꯁ ꯂꯩꯇꯕꯅ ꯃꯐꯝꯁꯤꯗ ꯎ ꯑꯁꯤ ꯄꯠꯊꯔꯛꯄ ꯅꯠꯇ꯭ꯔꯒ ꯃꯩ ꯆꯥꯛꯄ ꯉꯝꯂꯣꯏ, ꯑꯗꯨꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯑꯃꯗꯤ ꯐꯤꯚꯝ ꯀꯥꯏꯗꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯀꯣꯖꯤ ꯃꯨꯔꯥꯇꯥꯅ ꯃꯈꯥ ꯇꯥꯔꯤ꯫ ꯀ꯭ꯌꯣꯇꯣ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯖꯄꯥꯟ ꯑꯦꯔꯣꯁ꯭ꯄꯦꯁ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯑꯦꯖꯦꯟꯁꯤ ꯑꯅꯤꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯁ꯭ꯄꯦꯁ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯂꯝꯗ ꯑꯅꯧꯕ ꯃꯥꯏꯌꯣꯟ ꯑꯃꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯗ ꯁ꯭ꯄꯦꯁ ꯗꯦꯕ꯭ꯔꯤ ꯍꯟꯊꯍꯟꯅꯕꯒꯤ ꯈꯣꯡꯖꯪꯗ ꯀꯗꯥꯏ ꯐꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯛꯀꯗꯒꯦ, ꯂꯣꯏꯅꯅ ꯁꯦꯇꯤꯂꯥꯏꯠ ꯁꯥꯕꯗ ꯃꯦꯇꯜ ꯁꯤꯖꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯎꯅ ꯃꯍꯨꯠ ꯁꯤꯟꯕ ꯍꯥꯏꯕꯁꯤ ꯇꯨꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯕ ꯇꯥꯔꯤ꯫ ꯑꯔꯣꯏꯕꯗ ꯊꯝꯖꯔꯤ, ꯇ꯭ꯔꯣꯃꯥ ꯃꯥꯌꯣꯛꯅꯔꯨꯔꯕ ꯕ꯭ꯔꯦꯟꯕꯨ ꯏꯄꯤꯖꯦꯅꯦꯇꯤꯛꯀꯤ ꯃꯇꯦꯡꯅ ꯐꯒꯠꯍꯟꯕ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ Ecole Polytechnique Fédérale de Lausanne, Swiss Federal Technology Institute of Lausanne post doctoral scientist ꯑꯣꯏꯅ ꯂꯩꯔꯤꯕꯤ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥ ꯆꯅꯨ ꯆꯣꯡꯊꯥꯝꯒ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯔꯥꯏꯆꯟꯗ ꯆꯤꯡꯊꯥꯝꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯥꯏꯟꯁ ꯃꯦꯒꯥꯖꯤꯟꯅ ꯇ꯭ꯔꯣꯃꯥ ꯃꯥꯌꯣꯛꯅꯔꯨꯔꯕ ꯕ꯭ꯔꯦꯟꯕꯨ ꯏꯄꯤꯖꯦꯅꯦꯇꯤꯛꯀꯤ ꯃꯇꯦꯡꯅ ꯐꯒꯠꯍꯟꯕ ꯍꯥꯏꯕ ꯍꯤꯔꯝꯁꯤꯗ ꯈꯟꯅ ꯅꯩꯅꯅꯕ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯕ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥ ꯆꯅꯨ ꯆꯣꯡꯊꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯩꯕꯤꯔꯤꯕ ꯃꯤꯌꯥꯝꯕꯨꯁꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥ, ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯍꯤꯡꯉꯛꯄ ꯃꯇꯝꯗ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯁ ꯑꯗꯨꯒ ꯇ꯭ꯔꯣꯃꯥ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯗꯨꯅ ꯂꯥꯛꯑꯦ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯝꯗꯝꯁꯤꯗ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯜꯗ ꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯅꯥꯕ ꯍꯥꯏꯔꯒꯗꯤ ꯇ꯭ꯔꯣꯃꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯏ꯫ ꯑꯗꯨꯅ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯇ꯭ꯔꯣꯃꯥꯁꯦ ꯀꯔꯤꯅꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯤꯅ ꯀꯗꯥꯏꯕꯨ ꯀꯧꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯩꯀꯣ꯫ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯌꯥꯎꯔꯛꯑꯕ ꯄꯣꯠꯅꯤ꯫ ꯁꯥ ꯎꯆꯦꯛꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯌꯥꯎꯋꯦꯕ꯫ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤ ꯁꯨꯞꯅꯇꯒꯤ ꯕꯥꯏꯑꯣꯂꯣꯖꯤꯀꯦꯜ ꯔꯦꯁꯄꯣꯟꯁꯅꯦꯕ꯫ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯍꯣꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃ ꯂꯥꯛꯆꯕꯅꯦꯕ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯥ ꯎꯆꯦꯛ ꯍꯤꯡꯅꯕꯒꯤꯗꯃꯛ꯫ ꯇ꯭ꯔꯣꯃꯥ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯁ꯭ꯇ꯭ꯔꯦꯁ ꯔꯦꯁꯄꯣꯟꯁꯇꯣ ꯑꯗꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯃꯌꯥꯝꯅ ꯇ꯭ꯔꯣꯃꯥ ꯍꯥꯏꯅ ꯂꯥꯛꯄꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯇ꯭ꯔꯣꯃꯥ ꯊꯦꯡꯅꯔꯨꯔꯕ ꯃꯤꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯣ꯫ ꯈꯔ ꯑꯃꯅ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯥꯛꯄ ꯂꯩ, ꯈꯔ ꯑꯃꯅ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁꯀꯤ ꯃꯇꯨꯡꯗ ꯒ꯭ꯔꯣꯊ ꯍꯥꯏꯗꯤ ꯑꯋꯥꯕ ꯊꯦꯡꯅꯔꯀꯥꯟꯗ ꯑꯐꯕ ꯑꯣꯏꯅ ꯑꯣꯏꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯏꯟꯁꯤꯗꯦꯟ ꯑꯃ ꯃꯥꯌꯣꯛꯅꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯤꯡꯅꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯆꯠꯈꯤꯕ꯫ ꯍꯣꯏ꯫ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯇꯣ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯗꯤꯁꯑꯣꯔꯗꯔ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀ꯭ꯂꯤꯅꯤꯀꯦꯜꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯁꯔꯁꯀꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯅꯔꯚꯁꯤꯡꯁꯦ ꯈꯦꯠꯅꯕꯁꯤꯡꯁꯦ ꯉꯁꯥꯏ MRIꯕꯨ ꯑꯣꯏꯔꯣ ꯑꯦꯅꯤ ꯁꯣꯔꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯦꯠꯅꯕꯁꯤꯡꯁꯦ ꯀꯃꯥꯏꯅ ꯎ? ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯔꯤꯖꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯀꯣ꯫ ꯑꯃꯤꯒꯗꯂꯥ ꯍꯥꯏꯔꯁꯦꯕ꯫ ꯑꯃꯤꯒꯗꯂꯥꯁꯤꯅ ꯏꯃꯣꯁꯅꯦꯜ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯦꯟꯇꯔ ꯍꯥꯏꯀꯣ, ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯂꯩꯕ ꯅꯠꯇ꯭ꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯂꯩꯕ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯦꯟꯇꯔꯅꯦꯕ ꯑꯃꯤꯒꯗꯂꯥ ꯍꯥꯏꯁꯦ꯫ ꯑꯃꯤꯒꯗꯂꯥꯒꯤ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯟ ꯂꯩꯌꯦꯕꯀꯣ MRIꯒꯤ ꯚꯣꯜꯌꯨꯝꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯈꯤꯕ ꯃꯤꯁꯤꯡꯁꯦ꯫ ꯑꯗꯨꯀꯥꯟꯗ ꯍꯤꯄꯣꯀꯦꯝꯄꯁ ꯍꯥꯏꯅ ꯃꯦꯃꯣꯔꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯁꯦꯟꯇꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯁꯤꯡꯕ ꯉꯝꯕꯒꯤ ꯆꯥꯡ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯁꯤꯅ ꯄꯤꯛꯊꯔꯒ ꯂꯩꯌꯦꯕ MRI ꯁ꯭ꯀꯦꯟꯁꯤꯗ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯅ꯫ ꯑꯗꯨꯒ ꯗꯤꯁꯤಷꯟ ꯃꯦꯀꯤꯡꯗꯁꯨ ꯌꯥꯝ ꯁꯣꯛꯍꯜꯂꯦ ꯃꯥꯒꯤ ꯄ꯭ꯔꯤꯐ꯭ꯔꯟꯇꯦꯜ ꯀꯣꯔꯇꯦꯛꯁ ꯍꯥꯏꯅ ꯃꯃꯥꯡꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯅ꯭ꯌꯨꯂꯤ ꯏꯚꯣꯜꯚഡ് ꯕ꯭ꯔꯦꯟ ꯔꯤꯖꯟ ꯍꯥꯏꯀꯣ ꯁꯤꯁꯦ ꯃꯥꯁꯦ ꯗꯤꯁꯤಷꯟ ꯃꯦꯀꯤꯡꯗ ꯏꯝꯄꯣꯔꯇꯦꯟट ꯑꯣꯏ꯫ ꯑꯗꯣ ꯁ꯭ꯇ꯭ꯔꯦꯁ ꯊꯦꯡꯅꯔꯀꯥꯟꯗ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯃꯥꯌꯣꯛꯅꯕ ꯉꯝꯗꯕ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯄ꯭ꯔꯤꯐ꯭ꯔꯟꯇꯦꯜ ꯀꯣꯔꯇꯦꯛꯁꯁꯦ ꯁꯤꯗ ꯂꯩꯔꯤꯕ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯅꯦꯛ ꯇꯧꯋꯦꯕ꯫ ꯑꯗꯨꯅ ꯃꯥꯒꯤ ꯗꯤꯁꯤಷꯟ ꯃꯦꯀꯤꯡꯗ ꯌꯥꯝ ꯁꯣꯏꯔꯛꯏ꯫ ꯑꯗꯨꯅꯅꯦ ꯑꯦꯗꯤꯛꯁꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯃꯌꯥꯝ ꯂꯥꯛꯏꯁꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁ, ꯄꯣꯁ ꯇ꯭ꯔꯣꯃꯥ, ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯄꯣꯁ ꯇ꯭ꯔꯣꯃꯥ ꯑꯁꯤꯗ ꯑꯃꯨꯛ ꯄꯣꯖꯤꯇꯤꯚ ꯅꯦꯒꯦꯇꯤꯚ ꯃꯌꯥꯝ ꯑꯃ ꯆꯠꯈꯤꯕ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯒꯗꯕ ꯇꯣꯄꯤꯛꯁꯤꯗ ꯂꯥꯛꯂꯕꯗ ꯍꯧꯖꯤꯛꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯇ꯭ꯔꯣꯃꯥ ꯃꯥꯌꯣꯛꯅꯔꯨꯔꯕ ꯕ꯭ꯔꯦꯟ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏ ꯑꯃꯗꯨ ꯃꯇꯧ ꯀꯔꯝ ꯇꯧꯔꯀꯥꯟꯗ ꯌꯥꯝꯅ ꯌꯥꯡꯅ ꯐꯒꯠꯍꯟꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯑꯗꯨꯅ ꯇꯣꯄꯤꯛꯇ ꯂꯥꯛꯆꯔꯕꯗ ꯄ꯭ꯔꯥꯏꯃꯔꯤ ꯀꯤ ꯑꯃ ꯌꯥꯎꯔꯤꯕ ꯉꯁꯥꯏ ꯏꯄꯤꯖꯦꯅꯦꯇꯤꯛꯁꯦ, ꯃꯁꯤ ꯏꯄꯤꯖꯦꯅꯦꯇꯤꯛꯁꯤ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯦꯅꯦꯇꯤꯛꯁꯤꯒ ꯀꯃꯥꯏꯅ ꯗꯤꯐꯤꯅꯤꯁꯟꯁꯤ ꯄꯤ? ꯍꯥꯏꯔꯤꯕ ꯏꯄꯤꯖꯦꯅꯦꯇꯤꯛꯁꯀꯤ ꯆꯥꯎꯈꯠꯄꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯀꯌꯥꯝ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ꯫
Genetics ta hoi lere ko kharama adum khara kiganba mi khar lei kigandaba mi khar lei genetics na define to eba genetics haizina magi mioi ba magi potential set to ba hai tar ko aduga epigenetics na magi mioi basigi reality se kari oirakani haibado environment na piri ba machak tu gi matung ina kari oirakani haibado pi bane ba ado samna hairab example oina yamna line hairabada Maruti 800 amaga Mercedes Benz samga lere na haira se ba ko ado Mercedes Benz se yamna potential lai bagari ne ba adu tar suma se thau ga phajana happy traba na traga kudukudak lawa pham da adum thodana lera ba chamthok pi traba na traga my treatment to bi da tar di Maruti 800 tagi hena phatana chakadori bane ba ko sisine ba khoina epigenetics hai se environment na kamaina hong bala hange magi potential do kamaina genetics na set tori ba potential do kamaina hong hange aphabarom do hongan bra na traga phattabarom do hongan bra hai ba se sisine ba epigenetics hai sina Dr.Monika na PhD ci Germany da tarok epigenetics ki hiram siga hauji Switzerland da toriba postdoc ki hiram sida toriba epigenetics ki changes siga andum harap manabra natraga kamain da Hypet mane agi continuation ne haibatai yamna simple oina hairabada agi PhD ki topic seda ngasai gi post traumatic stress kumba thengnaruba mi singzigi natraga magi thengnaruba brain zigi cell tongan ba sida koina important oiba cell khara khangal akanda epigenetic mechanism ama sumna hairabada methylation haiko sida yengak pane ba kari ahong ba leige haibado aduda koina yamna important oiba discovery leigi ado hojik na amu kupthana yenga kanda ngasai gi lokhat kiba cell mayam dudagi amamam tang khangal kanda kari ahong ba lakpano haina thigat paneba aduga maruina yamna paksana hena thijen humjili basida koina tajaba phangjabada koi epigenetic changes ama he tai aduna mas epigenetic changes karino adu ngasai gi koi gi research torpa matamda trial je sanging je masi karma model da tawi aduga sanging sigi oiba koi summary haitare adu su kitang thambiram epigenetics changes say human study da khartawi odo madi postmortem haidi sigraba matungda magi brain do loktho akanda hek toeba ada moina post traumatic stress disorder laiba measing suicide to giba measing se moigi BDNF haina brain derived neurotrophic factor haiko yam important oiba factor ne ma se na singni nauri je masa kan khalan doine ba adu sigi singni nauri masa kan khalan gadaba jin je ma je express to bangam handeba post traumatic stress disorder laiba missing da adana sigumba example ina epigenetics changes laiko aduga hojik aina tawzariba research ki areas da di khoi human oina season de haidi kaigino harakanda khoina yamna immediate oiba post trauma hek thengnaruba matungda kari ahong balake khudakta dum target to bayaba akhoi therapeutic ki mafam laigadra lairoidran thigalakpagi akhoi uchi do oina season eba model se uchi sida uchi achauba mana uchi macha ma bully hek tora kanda uchi macha da kari ahong bala ke ma se kharamna stress to the resilient oibra natraga kharamna stress to da naraga dum khallaga leibra haina yenga hujiki hari uchi se same species oibra same species mama mapa chapmana lakpa ngaktane hujiki doctor na panbi khriba khoi ge model se ngasai uchi da tawbani natra adu uchi do karamba uchi maming gum dum define to bi yabra lab ta clinical trial gi sathar ko matam da uchi si makhal da sum to bi bra natraga ngasai ge same species ta to bi bra adu ga makhoi uchi si test rom dai da climatic conditions se masi kaman set to ba khotpa adu gi matang da su kitang thambiramo uchi se climatic condition di moi loina bag animal facility am chaw leibanina dum assistance in adum handle to weba temperature maintain to we light dark circle loina bag maintain to weba ko aina seasonary ba models in a musculus aina scientific name da laire ko ado moi se experimentary bu choosing se mama pa chapmana badagi tholokpa macha ngaktane ba adu tarazu khara mana ma ngasagi bully tawraba matung da khara mana naraga leiba khara mana ting lauraga leiba adu kari da khenari no haidi my genetics ti mama pa dagi weramina khara di dum manara manina adu epigenetics da hong balak pudo khoina mu yeng bane ba haidi ngasagi stress leiraba post trauma stress tawruba mi de su ngasagi positive to sakhiba adagi ngasagi negative to sakhiba du mana same parent oiba usi de su adum khoi negative lom da satpa kangbu ma adagi positive da khoi singnara kan da tawdi adi haibigi sakhiba kangbu ne ba adu itadi doctor aina makhata na thamjaningi se adu siki scientific oina clinical gi trial gi stress gi post trauma gi khoi epigenetic na changes to bungam ba nataba haitare ko ngasai khoi gi meditation gi adigi haksang sajel gi punsirol da khoi yamna regular oiba proper diet cha ba gi yoga bu hairo natrakanda ngasai khoi hiri kon bu hairo
ꯃꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯄꯣꯁ ꯇ꯭ꯔꯣꯃꯥꯒꯤ ꯗꯤꯁꯑꯣꯔꯗꯔꯁꯦ ꯈꯔ ꯃꯈꯩꯗꯤ ꯁꯦꯐ ꯁꯥꯏꯠꯇ ꯂꯩꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯦꯕꯇ ꯇ꯭ꯔꯥꯏꯌꯦꯜ ꯑꯃ ꯆꯠꯊꯔꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯅꯟ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯛꯇꯤꯁꯁꯤꯡꯁꯨ ꯂꯩꯔꯝꯒꯅꯤꯅ ꯈꯜꯂꯦ ꯗꯦꯇꯥꯁꯦ ꯑꯗꯨ ꯃꯁꯤꯒꯤ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯆꯦꯟꯖꯦꯁ ꯇꯧꯔꯛꯀꯗꯕꯗꯨꯒ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯔꯤꯚꯔꯁ ꯇꯧꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯦꯄꯤꯖꯦꯅꯦꯇꯤꯛꯁ ꯆꯦꯟꯖꯦꯁ ꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯦꯕ ꯑꯗꯨꯝ ꯉꯁꯥꯏꯒꯤ ꯌꯣꯒꯥ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯔꯁꯥꯏꯁ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯁꯥꯖꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏ MRI ꯁ꯭ꯀꯦꯟꯗ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯑꯦꯃꯤꯒꯗꯂꯥ ꯚꯣꯜꯌꯨꯝ ꯌꯥꯝ ꯆꯥꯎꯋꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯕꯁꯦ ꯍꯟꯊꯔꯝꯃꯦꯕ ꯈꯔꯗꯤ ꯑꯗꯨꯝ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜ ꯁꯤഗ്ꯅꯤꯐꯤꯀꯦꯟꯁ ꯌꯥꯎꯅ ꯍꯟꯊꯕ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯃꯛꯇꯤ ꯑꯩꯒꯤ ꯇꯣꯄꯤꯛ ꯅꯠꯇꯦ ꯑꯗꯣ ꯂꯤꯇꯔꯦꯆꯔꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯅ ꯇꯧꯈꯠꯅꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯍꯧꯖꯤꯛꯀꯤ ꯃꯌꯥꯝꯅ ꯇꯥꯝ ꯑꯃ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯍꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯦꯌꯔꯦꯕꯜ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯥꯡꯒꯤ ꯘꯔꯤꯗ ꯅꯞꯄ ꯊꯕꯥꯛꯇ ꯅꯞꯄ ꯍꯥꯏꯔꯤꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯝꯕꯁꯤꯡꯒꯤ BP ꯅꯥꯔꯝꯕꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯛ ꯄꯦꯁꯦꯟꯁꯤꯡꯁꯤꯒꯤ ꯅꯞꯄ ꯀꯥꯟꯗ AI ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯥꯒꯤ ꯐ꯭ꯌꯨꯆꯔ ꯗꯤꯁꯑꯣꯔꯗꯔ ꯑꯗꯨꯒ ꯐ꯭ꯌꯨꯆꯔꯒꯤ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗꯩꯁꯨ ꯑꯩꯈꯣꯏꯅ ꯗꯇꯥꯗꯣ ꯑꯦꯅꯥꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯈꯔ ꯃꯈꯩꯗꯤ ꯀꯟꯕ ꯉꯝꯃꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥꯅ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯂꯦꯕꯇꯁꯨ AIꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯔꯤꯁꯔꯁꯀꯤ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕꯒꯤ ꯃꯁꯤ ꯇꯧꯕꯤꯗꯕ꯭ꯔꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯍꯣꯏ AIꯁꯦ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯔꯦꯀꯣ ꯃꯥꯒꯤ AIꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟꯠ ꯑꯣꯏꯕꯁꯦ ꯃꯥꯒꯤ ꯀꯝꯄ꯭ꯌꯨꯇꯦꯁꯅꯦꯜ ꯁ꯭ꯀꯤꯜ ꯀꯝꯄ꯭ꯌꯨꯇꯦꯁꯅꯦꯜ ꯄꯋꯥꯔꯁꯦ ꯌꯥꯝ ꯍꯥꯏ ꯑꯣꯏꯔꯛꯏꯀꯣ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ AI ꯇꯨꯜꯁꯦ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯦꯄꯤꯖꯦꯅꯦꯇꯤꯛ ꯃꯣꯗꯤꯐꯤꯀꯦꯁꯟ ꯃꯌꯥꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯅ ꯑꯦꯛꯁꯦꯁ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯝꯄ꯭ꯌꯨꯇꯦꯁꯅꯦꯜ ꯄꯋꯥꯔꯁꯦ ꯍꯦꯟꯒꯠꯅꯅꯕ AIꯗꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯍꯧꯖꯤꯛꯀꯤ ꯂꯦꯕꯁꯤꯗ ꯅꯠꯇ꯭ꯔꯥ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥꯅ ꯔꯤꯁꯔꯁ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯖꯔꯂꯦꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯔꯤꯁꯔꯁ ꯇꯧꯕꯤꯔꯤꯕꯁꯤ ꯃꯥꯒꯤ ꯔꯦꯇꯤꯡ ꯃꯥꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯦ ꯃꯁꯤ ꯃꯥꯂꯦꯝꯒꯤ ꯑꯇꯣꯞꯄꯗ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥꯗ ꯑꯗꯒꯤ ꯇꯥꯏꯋꯥꯟꯗ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯖꯤꯟ ꯏꯗꯤꯇꯤꯡꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅ꯭ꯌꯨꯔꯣꯟ ꯅꯔꯚꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯁꯔꯁ ꯇꯧꯔꯤꯕ ꯂꯦꯕꯁꯤꯡꯁꯤꯒ ꯌꯦꯡꯅꯕꯗ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯩꯒꯤ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯃꯐꯝꯁꯦ EPFL ꯂꯣꯖꯥꯟꯁꯦ ꯃꯥ MITꯒ ꯑꯗꯨꯝ ꯀꯝꯄꯤꯌꯔ ꯇꯧꯅꯩꯀꯣ ꯑꯗꯣ ꯃꯥꯁꯦ ꯏꯅꯣꯚꯦꯁꯟ ꯁꯦꯟꯇꯔꯅꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯁꯦꯜꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯖꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔꯁꯤꯅ ꯌꯣꯍꯥꯅꯦꯁ ꯒ꯭ꯔꯥꯐ ꯀꯧꯋꯦ ꯃꯥꯁꯦ ꯃꯥꯒꯤ ꯏꯝꯄꯦꯛ ꯐꯦꯛꯇꯔ ꯍꯥꯏꯗꯤ ꯁꯥꯏꯟꯁꯀꯤꯗꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄꯕ꯭ꯂꯤꯀꯦꯁꯟꯁꯦ ꯏꯝꯄꯦꯛ ꯐꯦꯛꯇꯔ ꯋꯥꯡꯉꯤꯉꯩ ꯃꯥꯒꯤ ꯂꯦꯕꯁꯦ ꯐꯩꯌꯦꯅ ꯂꯧꯋꯦꯕ ꯃꯥꯅ ꯄꯕ꯭ꯂꯤꯁ ꯇꯧꯔꯤꯁꯦ ꯇꯣꯞ ꯖꯔꯅꯦꯜ ꯉꯥꯛꯇꯅꯦꯕ ꯏꯝꯄꯦꯛ ꯐꯦꯛꯇꯔ 50-60 ꯂꯩꯕ ꯉꯥꯛꯇꯗ ꯑꯗꯨꯅ ꯀꯝꯄꯦꯔꯦꯕꯜ ꯌꯥꯝ ꯊꯤꯅ ꯀꯝꯄꯦꯔꯦꯕꯜ ꯑꯣꯏ ꯑꯩꯅ ꯇꯧꯖꯔꯤꯕ ꯍꯧꯖꯤꯛꯀꯤ ꯔꯤꯁꯔꯆ ꯇꯣꯄꯤꯛ ꯐꯤꯜꯁꯤꯗ ꯑꯦꯄꯤꯖꯦꯅꯦꯇꯤꯛ ꯑꯍꯣꯡꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯇꯒꯤ ꯌꯦꯡꯉꯀꯥꯟꯗ ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯇ꯭ꯔꯣꯃꯥ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯁꯣꯝꯗ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯀꯥꯟꯗ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯒ꯭ꯔꯣꯊ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯕ꯭ꯂꯗꯇꯒꯤ ꯇ꯭ꯔꯣꯃꯥ ꯊꯦꯡꯅꯔꯕ ꯍꯦꯛ ꯃꯇꯨꯡꯗ ꯈꯪꯗꯣꯛꯅꯅꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯑꯗꯨꯅ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯁꯣꯁꯥꯏꯇꯤꯁꯤꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯛꯀꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯏꯅꯣꯚꯦꯁꯟ ꯁꯦꯟꯇꯔꯒꯁꯨ ꯃꯔꯆ ꯇꯧꯔꯛꯄꯒꯤ ꯁꯤꯁꯦ ꯀꯣꯟꯅ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ ꯂꯣꯝꯗꯁꯨ ꯑꯣꯟꯊꯔꯛꯀꯦ ꯍꯥꯏꯅ ꯇꯧꯕꯒꯤ ꯄ꯭ꯂꯥꯟꯁꯨ ꯂꯩꯌꯦꯕ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯇꯨꯡꯗꯁꯨ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯣꯁ ꯇ꯭ꯔꯣꯃꯥ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯤꯗ ꯁꯦꯜꯁꯦ ꯈꯔ ꯁꯤꯔꯨꯔꯦ ꯑꯗꯣ ꯁꯦꯜ ꯁꯤꯔꯨꯕꯁꯤ ꯑꯃꯨꯛ ꯁꯦꯜꯁꯦ ꯍꯪꯒꯠꯍꯟꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯦꯜꯁꯦ ꯁꯤꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯑꯣ ꯌꯥꯔꯣꯏꯕ ꯆꯣꯡꯊꯣꯔꯛꯅꯕ ꯕ꯭ꯔꯦꯟ ꯔꯤꯖꯟꯕꯨꯗꯤ ꯂꯩꯀꯣ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯣꯛꯇꯔ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯟ ꯌꯥꯝ ꯂꯩꯕ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯅꯥꯍꯟꯕꯁꯤ ꯐꯒꯠꯅꯕ ꯍꯣꯠꯅꯕꯗ ꯊꯤꯖꯤꯜꯂꯣꯏꯁꯤꯡ ꯔꯤꯁꯔꯆꯔꯁꯤꯡ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯐ꯭ꯌꯨꯆꯔ ꯁ꯭ꯀꯣꯞꯁꯤꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯊꯥꯖꯕ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯛ ꯇꯧꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯗꯣꯛꯇꯔ ꯃꯣꯅꯤꯀꯥꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯔꯜ ꯇꯣꯞ ꯔꯦꯡꯀꯤꯡꯒꯤ ꯔꯤꯁꯔꯆ ꯂꯦꯕꯇ ꯂꯩꯔꯤꯕꯅꯤꯅ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯁ꯭ꯀꯣꯞꯁꯦ ꯃꯁꯤ ꯀꯔꯤ ꯍꯥꯏꯅ ꯎꯏ ꯑꯗꯨꯒ ꯃꯁꯤ ꯃꯤꯌꯥꯝꯗ ꯀꯃꯥꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯄꯤꯕꯤꯔꯤ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛꯇꯤ AIꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏꯁꯦ ꯄꯔꯁꯣꯅꯦꯂꯥꯏꯖ ꯃꯦꯗꯤꯁꯤꯟ ꯂꯣꯝꯗ ꯂꯣꯏꯅꯃꯛ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯂꯣꯏꯅꯃꯛ ꯈꯦꯠꯅꯩ ꯇ꯭ꯔꯣꯃꯥ ꯊꯦꯡꯅꯔꯨꯕ ꯃꯤ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯅꯥꯏ ꯍꯥꯏꯕꯁꯦ ꯃꯥꯒꯤꯁꯨ ꯁꯕ ꯇꯥꯏꯞ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯕ ꯇꯥꯏꯞꯇꯣ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯊꯤꯒꯠꯄ ꯉꯝꯕꯒꯤ ꯆꯥꯡꯗ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯔꯤꯑꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯃꯗ ꯍꯤꯗꯥꯛ ꯀꯥꯟꯅꯕꯗꯣ ꯑꯃꯔꯣꯝꯗ ꯀꯥꯟꯅꯔꯝꯗꯕ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯊꯥꯔꯤꯗꯅ ꯁꯤ ꯆꯥꯔꯣ ꯅꯪ ꯄꯣꯁ ꯇ꯭ꯔꯣꯃꯥꯇꯤꯛ ꯁ꯭ꯇ꯭ꯔꯦꯁ ꯗꯤꯁꯑꯣꯔꯗꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯆꯥꯔꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤ ꯆꯥꯔꯀꯥꯟꯗ ꯐꯒꯠꯇꯕ ꯃꯤꯁꯤꯡꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨ ꯄꯔꯁꯣꯅꯦꯂꯥꯏꯖ ꯑꯣꯏꯅ ꯃꯦꯗꯤꯁꯤꯟ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯈꯪꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯒꯠꯂꯤꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯔꯤꯁꯔꯆꯁꯦ
sida akoina idagi yengakanda karamba direction lakani adudagi karamba gene da target togani haibase akoina khangadabani sungsoi soidana sigi research na society da in 5 to 10 years yamna aphaba impact lahangani hena khanjai yamna ngaji doctor makhatana mi ama yamna kanna narure haidi ngasagi post traumatic stress disorder se lairure lairo matungda ma si doctor gi advice ki matungina ma si hida langthak sajel ke tawdana ma amu pharure phabadu ngasai completely phabe natraga sangdo handaba ya ma si phadi pharure hanagi dumaina totally disorder di leitre adu matungda hidak tu saba mana phare khandana saba lekhro matungda amu hor eba ngasai gi trauma gi mai gi behavior trauma gi symptoms amu la eba masi maram se kari obe si post traumatic stress disorder gi relapse hai se yam toina thokpa phenomenon oeba ko ma se phare haina hai taraga su magi epigenetic changes mayam do loinabak hekta honghanba ngamdaba gineba sise anamba matamda 70% se hidak chaba loira kanda mana akiba thodok natra kanda thokiba thodok amagi memory machet ama lakpa matamda muk maji relapse tore haidi hanagi phibam da mu hanjala ise epigenetic memory do pull up oina muthat khidaba gineba adune khoina hoji kanna yamna thijan jari se oh ngasai madu tasingna pura muthat pa ngambra natraga khoi ngamdabra haidi ngamoidaba leibra natra ngamgodaba natra hoi samna hairabada yamna chamna hairabada mi se anoiba mi amana dieting hosik yam tongnare do dieting tore matam khara kg handare hairani dukanda week amalera kanda mai dieting do lep kanda mo hekta noi khala ise magi se epigenetic memory le hobogine ba adugumaina ngasai post traumatic stress disorder do su epigenetic memory se yamna hena kalleba ko do hidakna matam khara phallu tar su magi memory se handokpa ngamda taradi adum hekta hanjallakane ba yam nungai doctor losilakpata post trauma stress singsida akhoi yamna kanna thijiliba thijiloi amanu oina miyamda akhoi research gi maramda natraga akhoi nariba miyoi singda message am katang thambiram hojikti chawkhalakpai matungina yamna henna warningai letre haidi stress disorder leire hairasu magi brain se masama tomdana handok hanjin torakan semdok semjin dum tawba yaeba aduna khoina piriba machak mathungi matungina ngasai gi Mercedes Benz to phajana mo thau tairaga phajana mo sembi sabi taradi magi potential do mo khana lakpa yabagi phibam yam phajana leiko haidi brain se neuroplastic oibanina ngasai gi changes mayam do handok hanjin to hanba yaeba aduna warningai lete hojikti adum nagraba matungdasu pharaknabagi changi awang bathakta percentage yam high oina lei aduga social bonding haisu yamna important oi mi naknariba mi singna madi narabani hairaga inthok piba natabida madi narabani duna akhoina phajana kari no tanaba yaba khotpa yaba aphaba wahai haibiba magi pukning chingkhatpiba sise loina bak effect la eba masaduda aduna sigumba se leitaragadi dum pharakani haina khalle Trauma Maiyoknaruraba Brainbu Epigenetic ki Matengna Fagathanba haiba hiram sida Ecole Polytechnique Federal de Lausanne Swiss Federal Technology Institute of Lausanne da Postdoctoral Scientist oin lairibi Dr.Monika Chanu Chongtham ga aikhoi gi mihut Raichanda Chingtham ga unaduna wari saba si tahanjakhibaga loinana ngasigi oinadi Science magazine langthok jaba mathang asida loisari Mathang leibak pokpa numit ki pungpham asimaktada amuk phangbigani Science magazine